Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruoiba pau. Nagasingi maru marang hunbagi kumai luingai ni ngasidagi hauragani. Mukhyamantri Yumnam Khemchana luingai ni kumai na lakpada yaipa pauzal piri. Pradhan Mantri na Guwahati da lupa koti 5,500 henbagi tongan ba chakot thaurangi project khara sangagani kharana urep uyung tamgani. Assam gi Mukhyamantri Himanta Biswa Sarma na Bodoland Territorial Region gi manung chanda leiba maphamda lupa koti 4 henbagi project sing ngarang hawdokre amasung India AI Impact Summit 2026 asina Artificial Intelligence ki lamda ऐतिहासिक ओइबा मवोंगदा मालेमगी लेबाक सिंगा तेंगबांग पिनरगनी Nagasingi maru marang hunbagi kumai luingai ni ngasidagi hauragani kumai asi tangkhul nagalung na yumbu oiduna United Naga Council gi mideng makada state level organizing committee na sinduna Ukrul headquarters ground da pangthokani ngasi hawdokpagi thauramda Nagaland gi Mukhyamantri na Furio na athoiba mitung oina saruk yagani kumai asigi damak rajya sigi tongan ba jila singdagi mihutching Ukrul da thunglarba haurare kumai asigi matangda aikhoigi Ukrul paumi gi paudam Luingaini si Manipur da tariba naga jati singi apunba amasung khwaita ki chawba festival oyi. Kumsi ki festival asi tangkhul naga long na host tawtu na Ukru headquarter ground da pangthok na ba shem shaba loiri. District atopa taki lakpa delegate sing Ukru da thongba hauri. Huren nungthil da kumsi ki naga si sewing festival luingaini ki introductory program pangthok ba haurakani. Akashvani Imphal ki bawki tamak Ukru da ki soting shimri. Mukhyamantri Yumnam Khemchana luingai ni kumai na lakpada maruina naga ichil inaw singdai proposal piri social media thagatpa warwal amada sri Khemchana hai atuba matamda santi hanjil handuna sakhotpa nungayai phabamasung yumthong khudingda aphaba ehenba pibiba oirasanu ishwarna mipum khudingmakta thaujal biba oirasanu hairi naga puruki ina khulaba nat amasung sanskriti adu kumai asina mahena mayek senghalagani kumai asina amata oiba apunbana pangalni amasu nungshi chanana leiminabagi pauzil adu piba oirasanu hairi nungairba kumai asina lakpada lamdam asigi miyamna amaga nungshi chanana santi oina leiminabagi pauzil adu thamlamasi National Highway 38 Imphal Jiribam lambida nongmada changdaba yadraba polam amadi atai polam sing puba mal gari sing lepa leitana changlakli aikhoigi Jiribam paumi ngathem Biswajit na hai ngase yug Jiribamdagi Imphal tamna malpuba gari nifu manga chakre gari sing adugi manungda LPG manga petrol tarani thoi diesel tarani pan bilati mati ahumna chingba yauri hairi Pradhan Mantri Narendra Modi nomugi khongsatta ngasi Assam da thungkre mahangna Dibugar jila gi Dibugar Moran lambi paringdi Sabua da sengwaliba awang nongpok lamdamgi ahanba highway based emergency landing strip da thunglaki Pradhan Mantri na hek thunglabaga Mukhyamantri Himanta Biswa Sarma masung Kendra gi Mantri Sarbananda Sonowal na taram na okay. Tungda Sri Modi na mapam aduda fighter transport aircrafts amadi helicopter singi aerial display masu yengki. Nyumidung matungda Pradhan Mantri da Guwahati da lupa koti 5,500 henbagi tongan basakot taurangi project sing karana sangagani karana urep uyung tamgani. Pradhan Mantri na Guwahati amasung North Guwahati ani paunaba Brahmaputra Turel matakta lupa koti 3,000 hena changna saba Kumar Bhaskar Barman thong sangagani. Mahangna Guwahati gi Indian Institute of Management gi temporary campus kusinagani. Sri Modi na Amingaon Hyperscale Data Center su hangdokani. Pradhan Mantri na Guwahati da pangthokpa Bharatiya Janata Party gi karmi singi mifam amada su wa ngangani. Pradhan Mantri na ngasi leibaga sigi sahar marida PME bus seva scheme gi makada anoba electric bus sani kunmanga lamthagani lamthagadariba bus sing adugi manungda Guwahati gi chama Bapnagar amasung Nagpur gi yankhai amasung Chandigarh gi kunmanga yauri Assam gi Mukhyamantri Himanta Biswa Sarma na Bodoland Territorial Region gi manung chana leiba maphamda lupa koti 4 henbagi project sing arang hawdokre Mukhyamantri na Udalguri da lupa koti 150 changna sagadaba BTC mini secretariat ki jatra hunki Mathol mangagi building asida tongan bibak singi ka sing yauna conference hall amasu laigani lupa koti humdoi lakni phu manga changna sagadaba Golmachak mission Saryali road ki flyover bridge ki jatrasu hunki Mukhyamantri na lupa koti 36 changna sakiba Tangla town water supply project phase 1 amasung phase 2 su sangaki
nupi entrepreneursing da tongan mo scheme gi makada Tangala Bidhan Sabha Kendra gi manung chana leiba nupi lising kun daruk chamapan marfu nipanda lupa lising tara su yenthokhi. Meghalaya gi Director General of Police Ida Sisa Nongrana Ain Kaina Koila Khani Tawbada Pokhaibagi Thawdoka Mari Lainana Thizinaba Special Investigation Team Semkhre Hairi Thawdoga Sida Myoi Kuntrama Toishiki Thawdog Asi Tha Asigi Mangada East Zensia Hill Zilla gi Manung Chana Leiba Minsit Gan Khul gi Thang School Amdamda Ain Kaina Koila Khani Tawbada Thokibani Myoi Mapan na semba SIT team asi Eastern Range ki Deputy Inspector General of Police Bibekanand S. Rathore na luchingani team asina akaknaba matamgi manungda thawdok asigi matangda akupa warol thamduna maraleba miyosing dadi panganaba wafam supalli tabiriba pawasi Akaswani Imphal dagini. India AI Impact Summit lisingani kuntaruk asina Artificial Intelligence ki lamda ऐतिहासिक oiba mawongda malemgi lebak singa tengbang pinaragani Miphamasi Global South ki oina ahanba AI Global Summit ni Akaswani Paumina hai Miphamasina tha sigi tarataruk kun phauba Nai Delhi da pangthokani Miphamasida AI na tungi punsida miyoba samajgi damakta lorokadaba maroiba thawdang sigi matangda khanagani lebak kundagi luchingba kayana Miphamasi saruk yagani lebak nifu mangadagi su ministerial delegates sing saruk yaragani hairi United Nations ki General Secretary amasung tongan-tonganba malemgi organization kayagi makok thongba lujingba singsu Miphamasi saruk yagadawri thasigi taratarukdagi hawgdawriba Miphamasida session chatret hena laigani. Uparashtrapati CP Radhakrishnan amasung Pradhan Mantri Narendra Modi na 2018da Pulwama terror attack ta laikhidraba mathongna paraba lanmi singi mafamda ikai khumnabu uli social media da thagatpa warol amada Uparashtrapati na hai Thauna phana marebagi damak kathokiba lanmi singbu matam supada leibak asina ningsingduna leiragani leibak asibu mapangal kalanduna amasung akiba leitana leiriba asi makoigi kathokpanani Pradhan Mantri Narendra Modi na social media thagatpa warol amada hai lanmi singi khangwa kanba mathaudu pungning changba leibaki damak kathokpagi wakalon mang thaba asina leibak asigi miyam asibu amata oina punchinduna thamlibani leibak asigi nagarik khudingmangna lanmi singi pangal thauna hapkadabani Kendra ki Shiksha Mantraloy na chinduna pangthokiba Bharat Bodhan AI Conclave 2016 ngarang Nai Delhi da luisinkhre Miphamasina AI gi lamda innovation kaya utpaga loinana Bharat ki mahimasing tamba amasung technology ani punna chatminagani lamda chauna mateng oiragani numini chathaki Miphamado tongan ba lamsingi miyoi kya saruk yakhi Tourism amasung Culture Mantri Gajendra Singh Shekhawat na hairi India Tourism Development Corporation ITDS na leibaga sigi miyamda tongan ba service kaya piri ngarang Nai Delhi da pangthokiba ITDS na sahi humpu surakpa masung the Ashok in Distinguished Service to Travel, Tourism and Hospitality sahi humputra surakpa thoramda saruk yaraduna mantri na hai ITDS asi Bharat ki tourism amasung ecosystem ki hospitality da chauna mamai sumlakli lam singni tourism asi lebak asigi oina kumang sausil lam ama oiri Kendra ki laloliti amasung udyog mantri Piyush Goyal na hairi Australia, New Zealand, United Kingdom, European Nation, Four Nation EFTA amasung America ga Free Trade Agreement FTA sahi taunanaba Bharat natana atay lebak amata leite. America da plane macha ama kaibigi thawdokta miyoi mari laikhidre thawdok asi ngarang Sky Resort Community manakta leiba Northern Colorado da thokibani Federal Aviation Administration FFA amasung National Transportation Safety Board na laibak thiba thawdok asi karamna thokibano habigi matangda thijanbagi thabak chathari National Transportation Safety Board na hai ahanbagi thijanbada plane adu asukpachingi mafam adu da karamna kaikibano habadu khangba ngamdri aroibada maroiba pau amuk Nagasingi maru marang hunbagi kumai luingai ni ngasidagi hauragani Mukhyamantri Yumnam Khemchana luingai ni kumai na lakpada yaipa pauzal piri Pradhan Mantri na Guwahati da lupa koti 5,500 henbagi tongan masakot tawrangi project khara sangagani khara na urep uyung tamgani Asam gi Mukhyamantri Himanta Biswa Sarana Bodoland Territorial Region gi manung chana leiba mapam da lupa koti 400 henbagi project sing ngarang hagdokre amasung India AI Impact Summit 2016 asina Artificial Intelligence ki lamda ऐतिहासिक oiba mawongda malemgi lebak singa tengbang pinaragani pauloi jare